मी तरागमरी सीखिबा जुन तरागनिपान थौदोकी CBI क्लोजर रिपोर्ट पिखत्रे कोर्टना रिजेक्ट तौख्रे मराल सिरिबा पर्सनल सिंग कौख्रे हौखिबा सही इंग्लिश सिंगनिगा अमागी जुन तरागनिपान थोखिबा मियोय तरागमरी सीखिबा अमदि कया अमना असोक पनंखिबा थौदोकी मतांग CBI दा थिगलगा थगलखिबा क्लोजर रिपोर्ट इम्फाल वेस्ट की चीफ जुडिशियल मजिस्ट्रेट ने रिजेक्ट तौख्रे थौदोसिदा मराल सिरिबा CRPF के पर्सनल सिंग लाखलिबा नवेम्बर 15 कोर्ट करना बोइना खन बैंकक डिक्लेरेशन हाइना खंगनाबा इंडिया गवर्नमेंट अमसुम NSCN-IM की मरकता थाईलैंड की कोनुंग बैंकॉक तो वरी सनाबी इंडिया गवर्नमेंट अमसुम NSCN-IM की मरकता सत्तुना लाखिबा सिस्फेयर टेरिटोरियल लिमिट लेतना सत्ना हलगनी हाइना लौथोरकपदिगी मणिपुर अकीबा फंगलाबी इरांग होरखिबनी हौखिबा सई इंग्लिश सिंग अनी की जुलाई थासी अहम सूब सयोल हौरखिबा इहौवदुगी सरुक अम ओइना जुलाई 19 गवर्नर लेरिबा राजभवन अमसुम चीफ मिनिस्टर की बंगलोद मैकई कयादगी लाखपा मियामना थोमजिलकपदिगी CRPF की कंगुना नोमै कापदा मी 13 सिखिबनी मी 13 सिखिबा थौदोदुदा CRPF की मार्फुगा मथोय अमसुम सामगा कुनगमथोय सुब बटालियन की पर्सनल 13 की मथक्ता मराल सिदुना CBI ने सथरकपा थिगतपिगी पिखलक्किबा क्लोजर रिपोर्ट अमदि लैखिदबा मियोयसिंगी इमुंगसिंगी मैखेदेगी थारकिबा वोकट की हियरिंग कोर्टा सतखी अमदि क्लोजर रिपोर्ट अदु कोर्टना रिजेक्ट तौखि मणिपुर नुमित खरनी अकनबि इहौसिंग हौदुना खोंजंगसिंग संगसिनरक मरक्ता जुन 19 मणिपुर की तुंगान मैखेसिंगदगी थोमजिनरकपा मियामना लैंगाकी अथिंगबगी मयक्ता इम्फाल मयोल राजभवन ममांग चीफ मिनिस्टर की बंगलो ममांग यौसलखिबगा लोइदना मतमदुगी असेंबली बिल्डिंग यावना मई थाबगी थौदोकसिंग थोलखिबने मियामगी खोंजंगी मयक्ता CRPF की पर्सनल सिंग नुमै कबलकपदा मी 13 सिखिबने मदि कया अमना सोखिबने सुप्रीम कोर्ट ऑफ इंडिया दा इफमना थारखिबा रिट पिटिशन अमगा मरी लैनना कोर्टना इंग्लिश सिंग अनिगा 19 की जनवरी 13 पीखिबा डायरेक्शन मगी मतुगिना CBI नि इंग्लिश सिंग अनिगा 19 की डिसेंबर 5 दा केस मा रजिस्टर तौदुना थिगत पौखि मसिगी मंगोइदना मणिपुर थोखिबा मिसी 32 जुन 19 इंग्लिश सिंग अनिगा 19 सिखिबा 13 यावना मतांगदा इंडिपेंडेंस कमीशन सिंग सतखिबा थिगतखिबा इंक्वायरी दा मणिपुर पुलिस अमसुम CRPF ना का हेनबा थबक सिंग तौखि हैन सुप्रीम कोर्ट ना ऑब्जर्वेशन पीखिबसु लखिबने सुप्रीम कोर्ट ना खनखिबा मतुंगिना CBI ना सतखिबा इंक्वायरी की क्लोजर रिपोर्ट अमा एविडेंस सिंग फंगदी हैबा वाफम सिंग यावना इंग्लिश सिंग अनिगा 19 की अगस्त 13 पिखतखिबा लैखरबने अदमोइनमा कोर्ट इंग्लिश सिंग अनिगा 19 की अक्टोबर अमदा क्रिमिनल मिसलेनियस पिटिशन अमा लाखिबदा नतना लैखिदरबा मियोयसिंगी इमुंगसिंगदगी CBI की क्लोजर रिपोर्ट अदु यानिंगदबा फुंगदोकपिगी वकत अमा कोर्ट इंग्लिश सिंग अनिगा 19 की नवेम्बर 19 थारखिबने CBI ना हंदक्ता कोर्ट लंखलखिबा क्लोजर रिपोर्ट अदुना फोंदोखिबगी मतुंगिना इंग्लिश सिंग अनिगा अमागी जुन 19 दा मी 13 सिखिबा दुगा मरी लेदना सिटी पुलिस स्टेशन अमसुम इम्फाल पुलिस स्टेशन दा तोगान रजिस्टर तौखिबा FIR अनिगा मरी लेदना थिगतपिगी थबकसिंग सतखि है राजभवन ममांगना थोखिबा थौदोखि मतांगना पल्लदुना CBI की रिपोर्ट अदुना हाय इंडिया गवर्नमेंट अमसुम NSCN-IM ना यानदुना लाथोखिबा वाफमगी मयक्ता लाखिबा इरांग लक्षिनबा इम्फाल वेस्ट DC ना मतमदुना थमखिबा अथिंगबा थुगायदुना यामलबा मियाम थुमजिलकली हाइबिगी पाउ राजभवन गाक्सेनबगी थबक तौखिबा CRPF की मार्फुगा मथु सुबो बटालियन की कांगबुना फंखि थमलिबा अथिंगबा गांगनबा खंगलबसु यादबदगी एग्जीक्यूटिव मजिस्ट्रेट तिल्लिबा मियाम अदु तनखाइनबा थोखिबा ऑर्डर अमगा मरी लेदना CRPF की मार्फुगा मथुसुबु बटालियन की पर्सनल सिंग मियाम मरक्ता नुमितुगी नुंगथिल पुंग अमगा मिनी 35 ताबदा नुंगै कापदा अमोम राजेन युमनाम ऋषिकांत अमसुम खोशनाम सिंहजित मफमदुमक्तदा लैखिदि अमदि मी 13 ना असो अपन नंखेन रिपोर्ट अदु पल्ली चीफ मिनिस्टर बंगलोर थोखिबा थौदोखि मतांगदना रिपोर्ट अदुना हाय मियामदुना चीफ मिनिस्टर बंगलोर की गेट नंबर 1 थुगायदुना संगसिलगा चीफ मिनिस्टर की रेसिडेंशियल ऑफिस अमसुम गेस्ट हाउस मै थाखि अमदि बंगलोर कॉम्प्लेक्स मनुंगदा लैबा CRPF की बैरक अमसुम कैंपनी ऑफिस मांग तखनबगी थबक सथबदा नतना CRPF की चाम 23 सुबो बटालियन की डिप्यूटी कमांडेंट बु लक्ष्य 9mm की पिस्तौल मुलगा LMG मुन्ना होनरखि फिल्म मदुदा CRPF की कंगबुना LMG
SL amasung AK rifles na kapaga loidana thawdoduna mi ahum khudakta shiraga amana sokhianasu report adura pali Rajbora amasum CM gi Bangalore June 19 nongmai kapagi thawdok singadura CRPF ki marfuga mathoi amasum samga kunga mathoi shuba battalion singi personnel sing senai hainasu report adura pali CBI na satakhiba thijinbagi thabak singaduga mari ledana pikhalakhiba closure report adura CRPF ki personnel singadura tawkhiba thabado summi haina phungdokhi investigation officer na maki mot piraduna thawdok thokhiba matam aduda curfew order sanaduna leiba CRPF ki kangbu requisition torak laikhibana mafam aduwaidu ngak senduna leiringai lakhiba phibamdu lakshinduna rasbon amasum CM gi Bangalore kannabadana tana makhoi masa amasum mafam aduwaida laikhiba miyoi sing kannaba nongoi kaukibani haba wafam closure report aduna pali investigation officer pikiba report aduna phungdokiba mahaki aiba atopa mot amadai karigumba numit aduda executive magistrate na miyam tan khaina order pidriba phawbra CRPF ki marfuga mathoi suba battalion gi CU amadi marfuga mathoi suba battalion gi deputy commander amasung chamaga kunga mathoi suba battalion gi deputy commander na gazetted officer sing oina loni yada bamong puliba miyam do CRPC gi section chamaga kunthra ga mathoi gi makhara tan khaina thabak lokhat pe ye heba sini oirakhiba phiba maduda nomai kapa amadi miyam aduna handuna sien khiba matungda nomai kap khiba tawfam thokpadigi henjin manati laidiba phiba matu tangai phadana tawdaba yadaba phibam lakhibana CRPF personnel singado mara laire haina laungai leiti haina su CBI gi IO gi closure report adu pankhi aduba CBI na thangalakhiba closure report adu gi mayokta laikhidraba taraga mari gi imungi amadi ifamna wakalakhiba adu report adu yaningda phungdokhi thawdo adu gi matangda opendra inquiry commission na thijilaga phamkhiba finding gi mayokta CBI gi report aduna laire amadi CRPF ki personnel singna nomai kapara mitara mari shibani have sabsana khanglaba matungda ayona witness laiti haina closure report panduna aran bakhra tawre amadi laikhidra bami tara mari gi imungda compensation ona lupa imung amamda lupa lakh 2.5 Guwahati High Court ki direction amana pihan khibani haina paladuna closure report adu reject tawbina buwa pham tamkhi kona CBI gi special PPM sum laikhidraba miyoi singi imung singi council singi warol sing tabaga loidana closure report adu yengsilaba matungda protect petition adu yenglaba matungda closure report reject toki CBI gi closure report adu yaningdaba phungdoktuna laikhidraba miyoi singi imung singna wakalakhiba duda yauriba maruoiba wapumdi CBI gi IO na mapung phana thijindre CM gi Bangalore manungda sikhiba miyoi sing identify tawus laikhidi Opendra Commission gi report pankhiba Gurumayup Datta case Romeo amasung Thaudam Goneshwar tamak refer to compound manungda nongmaina kapadagi solaga hospital sikhiba Pasapati mayum atang sung mayang lambam manikantagi matang na pandabata tana atopa miyoi taru ama sikhiba dugi matang na su sapsana pankhiti haiba sini court ki observation matungina nomida duda CRPF ki samaga kunmathoi subo battalion ni khangbodu lengdana chief minister gi Bangalore ngak senaba leibane madi makhoi bu numitu lakhiba irang adu lakshindana ba requisition tawkhiba laikhidi numai kawkhiba du magistrate na order pikhiba laikhidi numai kawkhiba du deputy commander na pikhiba order gini numai kawkhiba du masanga thoksana ba kawkhiba ni haina phungdok tarabasu Bangalore manungda sikhi adu natana adop taruk sikhiba amadi thawdo odu sokhiba miyoi singna pibe statemoni yengwada isan chanadaba mongda leiri haina kona observation pikhi yamda onsinduna nongmai pangkap takap nu mi taram thu sienduna miyam mathu tankhai khibadu natrabasu atopa pambai sing sijunaba yabana CRPC gi section 132 gi makhana masanga thoknaba numai kawkhibani haibadu shakti ka hena lana sijunabani haina kona phudokhi CBI na thangalakhiba closure report adu kona CRPC gi section 173 gi makhana reject tokhiba loidana CRPF ki 81 amas suba amasung 121 suba battalion ki personnel taragatre ki matata makoi gi satakhiba thabak singadu organization su kona pikhi lakhiba November 15 da Maral Shiraba CRPF ki personnel sing mari leina se sang sing pisil akna bagar mari leina court lakna bakhanki UKNA na phubada Kuki ning thau sikre United Kuki National Army UKNA gi kedar sing yumdagi pharaga pokhiba Kuki khungi ning thau ama UKNA gi kedar sing tamthina phurakpadi gi sikre UKNA na phurakpadi gi sikraba mi ruti khomnom phai khungi ning thau mangthang hawkip sa yengkhai apokpa lekhidaraba jangse hawkip kawe heri
Toan tuan pawel kun chingnai hoki bening to kaba numiki numidang wairam pung mari makhairom tabada UKNA gi kedani singna singna bangthang hoki ki yumda laktunu wari sana si haina bangthang puki bani numit asigi numidang wairam pung manga da bangtha soktunu Churachandpur district ki henglep subdivision gi manung sanba Kolejang kun tadunu leramba lekai gi miyoi sing thengna khibani ma ku Churachandpur district hospital pukhatlap ki lambi ta asokpa duna maram oiduna laikhitabani haidi bangthang bo yumdagi UKNA gi kedani singna wari sana si haina phaduna pukraba tamthina phuraga hatkibani haibu wafam pawsna makhatana haidi thaudo sugi matangna thijinabagi dame hengle police na case ma register tawre haidi adaba pawma da sulai kitraba bangthang hokki maki khunda pukre haidi thaudo asibu henglep headquarters area sip issuation akan mamong yaning da phungdorak pagaloidana sai ani helab irang asina miyam awabu kya mayuk nari ngai da thaudo asimak yamna lebak thibani haina issuation phungdorakli panmaya bari UKNA asi India lenga amadi Kuki militants group singi mark to kuyek pinariba suspension of operations su the out of problem say sigi junda UKNA na district sigi mapam amad sa takhiba imbusta sai yamna banupi ama yauna miyoi mari hatkibani imbus adu sikhiba miyoi mari gi manung na Kuki national organization Kuki national army KNA gi nu singma ma yaukibani Tampur sangjafam lauriba IDP singi manung na kangpokpi dagi lanjelakpa singna khwai dagi yamlamle District Taramathoidagi lanjelakhiba IDP lisingani ga samaga humdraka mapana makhoi amang ata thokraba yum kai lisingbagi damage assessment home sing DC de pikhalakre me huming lisingani ga kungo humdoidagi Manipur tholakhiba singa masum tamgi phurup ani gi tamthiraba lana sina maram oiraduna bayu mai kai yauna maral mathum sing tumna mai thadok pikhibadagi lepham leitaba khaktana tana thawai hingnabagi dama tunga district sing da hangliba relief camp sing sangjafam larokliba IDP singi manungdagi Churachandpur district ki relief camp sing da lairakliba IDP sing da makoi gi mayu mai kain sing ba amang ata thokibagi damage assessment form pikhalangnaba district asigi deputy commissioner na khangkibagi matungina pikhatnarakpada Kangpokpi district gi lanjenarakib IDP singi masingna khwaidigi helamle wafam asi ngarang district asigi deputy commissioner Darul Kumar ESQ office chamber pangthokiba pawgi mipum amada mangna phungdokibani DC na hai Kanglo Masiel gi irang na maram oiraduna ama ata thokibasingi verification amasum makoida compensation bi na bagi thabak lokhat bayana ba district administration gi makai gi Churachandpur district ki relief camp sing da sangjafam larokli ba IDP sing da makoi gi damage assessment form sing mensilaga pirakna ba khankibani District administration ki thawrang asigi matungina ngasi phawbra tungan ba district Taramathoidi gi lanjelaktuna Churachandpur district ta hangba relief camp sing da sangjafam larokliba IDP lisingani gi samaga humdraga mapana makoi gi form sing pislakle damage assessment form sing pislaklaba IDP sing adu Imphal East gi lanjelakpa satruka kungani pan Kangpokpi dagi sanipal kuthrago humda Imphal East gi samaga humdraga mapan Sandel dagi Samri gi humfugani thui Tenglopal dagi kunga mapan Urkhul dagi taro Bisnupur dagi manga Jiribam dagi kuntra Senapati dagi manga amazung Tamenglong amadi Kaksing dagi IDP amamamna makoi gi hariba form ase pisilakli adubu makhatana wat hauriba IDP sing su form ase pisilaktuna makoi na lairama district sing dagi lanjelaktuna lairaba imung singda lainga ki maike dagi compensation pinabigi thabak lakotpada papung phana bokhana biwaki Churachandpur district hangpur relief camp sing sangjafam larokliba IDP sing na pikhalakpa form sing asi district Taramathoidi sigi deputy commissioner sing na makoi gi dama lokhatfam tokpa thabak sing lokhatna ba bikre thaba sida Churachandpur district administration gi makai dagi su pangbi aba mating pangani tuga transparent oiba amasum matam sana beneficiary sing oiba yaraba sing na makoi gi phangpham tokpa sing phangana bo hona ganaki muibana taliba naga miyam gi tongan flag amasum constitution India lenga na kaitongwai di yaba mamloi NSCN-IM gi atokyo launcher thingalen muiba amasum ki followers na taliba naga gi tongan flag amasum constitution se kaitongwai di India lenga na yaba ngamloi haina Assam Rifles ki hana gi director general gi thaupuram lieutenant general Pradip C. Nair na phongtoraki wafam asi laiba asi ki tungan national news agency kiana report tawnarakibani Pradip G. Nair gi matungina hokiba sai English singa ni taraga manga da NSCN-IM amadi India lengana tawnakiba framework agreement adu yauriba fresh year sovereignty asi gi matang na New Delhi na halibu wan thok aduga thingalen muiba amasu NSCN-IM na halibu wan thok asika yamna sauna khetnaba kya lairi thingalen muiba amasu maki followers na taliba naga sing weba tongan flag amasum constitution gi matang na hauju oriba phibam sida India lenga ki maikei digi kadiguma makalamati gi khanaba lairoi
lewa sigi leiriba constitution na dol sovereignty pibi ya baleti kariguma moiba amasu NSCN-IM na taliba political demand speak hiba tarabadi Mizo Kuki sing yaun awang poki leirib tungan ethnic group singda natana lewa sigi tungan mapung kya dasu demand si talaklo heninga leti maram aduna hiram sigi matang na kaidongai da India lenga na khanaba tawroi haina phungdorakli India lenga ka tawnaki ceasefire agreement asida NSCN-IM da natana maru eba stakeholder oina NNPG amasum Niki Sumi Group Siyauri NNPG hariba group asi NSCN-K dagi faction taduna naga group tarukna punsilaga semkiba group amana haina sumana makhatarakli nakalambaromda numit 10 ni khongchatta haukiba thasigi kungani thoida NSCN-IM gi atoki lonsa thungalen moiba maki pokna pamlamdam somdal lakiba dugi matangda mitai fruki mekeri gi kariguma makhalamati ay apan pirakhida badu positive oiba kudama mane Maibagi khongchat asida Manipur Miyoi gi emotion amasung puwari ta kawbu ngamdan lehuraga daba khongchat amani khongchat asida mitai phurupta natana Manipur khunda leitaduna leiriba Kuki zo Miyoi gi maikedigisu taram okli haina sumangna makhatarakli ata tipper amana khamlaga leiba gari tarukta thomjinbada miyoi ama sokli Siak puraga lakpa Tata Tipper registration number MN060326 lamigi nakala khamlaga leiba car ama yauna gari masa mangara thomjinbada miyoi ama sokle haidi laibak phabadigi khamlaga leiba gari sing oibana sauna mi simina tholamgadra adudi thohogdre thagdo sing ngarang numidang pung 3:30 tarakpa duwai the National Highway 102 Imphal More lambi paringi Thawal Police Station gi manungsanba Thawal athok mapara thokibani Tata Tipper du khangabok tagi Thawal tamna lakibani haidi lebak thiba thawdo odru soklaba miyoi dudi Thawal athokpam awang laikai dagi Thongram Arun Sei Kuthraga taruk apokpa laikhidraba ibotombi kawe hen su paus na makhatari mahak hauji Thawal Kamando da leibani haidi Maki phibam thoina aruba phibam oidre haidi hen su paus ta makhatana phungdorakli ado tedar sumna miyam na thamjage hauji koina di miyam paus matang se lusinjarage amas makhataba anoba update miyam puna ngamina saina channel sigi mekedi gi miyang pham da makhatana thamjari makhataba anoba update miyam puna ngamina si